Prime Minister Narendra Modi ki khongset ase Manipur da ingtapa purakpada mateng oigani Afaba Leibak ama Oinaba Hotnabada BJP na Keidounungda mai Leiraga Chelloi haina Thongju Assembly Constituency ki MLA Thongam Biswajit na phongdokrai Thongju Assembly Constituency ki manungsena leiba Social Worker Congress Khongman gi second floor building ngasi hauna bi matungina sangaduna miyam da khusinakrai Sangabagi Thoramadu Paumi Sing Hangba Wahangi Paukum Pireduna MLA Tates Biswajit High Prime Minister Soidana Lakani Adumanamag Situation Maram Oirga Lakpa Lakta Bahibaduna Amani Mana Lakadoriba Kongset Asina Manipurda Santi Ingta Poporakpada Asawamating Oirgani Kali Lamda Masida Tangdu Laita Balak Bahibasi Miang Panatana Langa Pari Basingisu Apambani Ngasi Aikoi Punamagna Waminariba Nuaitaba Pok Liba Kaya Sisu Soidana Kok Lagani Lamda Masida Kangauduna Tolokiba Irang Asina Ingtapagi Kal Kai Kivani State asi ingtaplaba matamda mahusagi punsida hanjilakpa ngamgani maramaduna Manipurda Prime Minister Narendra Modi ki khongset asina lamdam asida ingtapa hanjilakpada mateng pangani loinana miyamna pamba laigak adusu soidana lakpa ngamgani Afaba Leibak ama Oinaba Hotnabada BJP na Keidounungda mai Leiraga Chelloi haina phongdoki ngasigi thoramaduna Khongman GP gi hanagi pradhan Moirangthem Ongbi Nungsirai amasung SWC gi President Atopam Birendra Su Sarugyaki अखोई हुजिमक्ता अखोई बीजेपी की लेगे पोस्टदा पार्टी की तरफ तकी कौरकनी अदुगा पार्टी हाबसी की मखादा लेबनी कुछ एमएलए ओबनीना सरकार हाबदी लेतमनी अदुम पार्टी ना खना कौरको मतमदा अखोई इसा इसा की ओइबो मो लोई लेनागनी अदुगा मखोइदा करी हाबसी के लेबाक से फनबक तौसी के लेबाक से की लेरिबा मियामना पामिबो पोट पुन मक्सिंग से फोंदोक पाइबसे अखोई राजनीति वाला अखोई की मरुइना अखोई बीजेपी की थौलांग अमा ओइना ओइबो पोसक अमनी लौरगा लाई लौगनी अदुगा अखोई अफाबा पोट अमा ओइना होनबदा बीजेपी एमएलए ने कदम माइ लेरगा चेलोइ